Sangai Festival loisinbagi thauramda PM Narendra Modi saruk yagadawre. Hapta Kangjeibungda Pangthokliba Sangai Festival, Uful Festival Olle. Sangai Festival loisinbagi thauramda laibak asigi Prime Minister Narendra Modi saruk yagane. Masigidamak Prime Minister Office tage confirmation call laklamle haina Manipur gi Chief Minister Nongthongbam Birena phongdokre. Ngarang Sangai Festival ge tarukni chanba numit ke Baiga Chandra Open Air Theatre Bota Pangthokpa Cultural Events sing hogdokpagi thauramda wafam asi phongdokibane. Thauram aduda chief host oina saruk yakiba N Birena makhata na hai handaki Pangthokliba Sangai Festival sida lamdam asigi miyamna saruk yaba made thawai yauna mateng kaya pangbirakpa si khallubada yamna nungai. Miyamgi achoba mateng amaga loinana ngarang numit tarungni chanba numit asi phauba Sangai Festival asi tekta kaidana pangthokle. Makhel behiyang yauna State asigi border oiriba mafam singdasu handaki Sangai Festival asi yamna ningthina pangthokpa ngamle. Mafam adugi miyam amade state asigi mafam kayadagi lakpa lamkoiba singna thawai yauna kumai asibu yengba lakna re. Kumai asi Festival of Oneness haiba wakhalonda pangthokpa ne. Loinana lamdam asigi mafam 12 dasu festival asi pangthokpa ne. Lamkoiba lakleba miyoi singda lamdam asigi miyamna utliba ikai khumnaba sing asisu yamna thagatli haike. Thauram ka mari lenana chief guest oina saruk yakiba Union Minister External Affairs Subramaniam Jai Shankar na hai state asida ahanba G20 gi photo booth mafam sida hangdokle. G20 asi malemgi oina yamna chawba thauram amane. Ahanba Manipur khongchata Sangai Festival asida saruk yaba phangba sisu yamna penba phawe. Ministry gi maikeda gi Manipur ga malemgi atai leibak singa mari phagana bohonaba made Conference na chingba pangthokningba leirabasu mateng panggane. Prime Minister Modi gi laingak asigi makhada awang nongpoki state singbu ahenba midyeng thamduna semgat sagat pagi thabak sathaduna lakle. Masida natana international border da leiba state amasu oibana Manipur bu hiram kayada semgana ba thabak paikhatuna lakle. Prime Minister Narendra Modi nasu miyamda colonial rule ge hainabi adu thadoklasi haina paujel pikre. Miyam nasu lamdam asigi laijarakliba Chanabi kaya asibu ningthina ngakminase. Masina tungda haugalakadoriba miyoi kayada amuk khanganbada mateng oigadoriba ne. India da leiriba nat amadi chanabi makhal kaya asina phajaba leisal amasu oire. Tourism chawkhananduna lamdam sibu hena aphaba maikei amada purakna bohona se. Sangai Festival gumba kumai asisu mapan gi amadi leibak asigi lamkoiba kaya mafam asida lakhalle. Ministry gi maikaidagi makhata nasu lamdam sigi chawkhat thorang amadi mapa leibak ki miyoi sing hena yamna lakhananaba honabada angamba mateng panggani haike thauramga mari leinana External Affairs and Education Union Minister of State oiriba Dr. R.K. Ranjan na hai Sangai Festival asi handagte lamdam asigi miyoi khudingmang na saruk yabagi khudong chaba phangle. Tongan ba mafam kaya da festival asi chathavana miyam gi pungni hena singchille. Festival asi da handak ahan boina mamangai dagi chanaraglaba sagol kangjegi masana asisu yaholle. Prime Minister Narendra Modi amadi Chief Minister N Birena lusingba laingak asigi makhada lamdam sigi chawkhat thaurangi thabak sing leptana paikhatle. Masida natana mapan gi lamkoiba kayasu lamdam asida lakpagi chang hengalakli haike. Nakal amaromda Imphal gi Hapta Kangjeibungda Pangthokliba Sangai Festival gi thauram asi uful ka hena haubana maram oiraga mapan gi leiwa kayadagi amadi lamdam sigi mafam kayadagi festival asibu yengba lakleba miyoi singda chawna khudong chadaba mayok na halle. Festival asigi changpham gate gi hauraga carpet matek khara thaduna thamle. Masina taba mafam asigi stall hangliba mafam kayadadi uful ka hena hauba thengna re. Masina maram oiraga mafam asida yengba lakleba miyoi ayamba marks umda re. Marks yaurok taba miyoi singna rumal na chingba singna khumduna yengna re. Festival asibu yengba lakhiba miyoi amana pause asida hai malemgi leiwa kayadagi stall phauba hangduna saruk yariba kumai asida uful ka hena ubase nungaitaba phawe. Mari leinaba singi maikaidagi matam gi oina uful hauriba sing asi phanaba thabak laukhathaninge. Asigumba nungaitaba macha sing asina India gi wangmada leiriba leibak singdagi lakpa lamkoiba sing amade atopa state tagi lakpa lamkoiba singda ninganaba pokhanba yai haike. Sangai Festival yengba chatpa ama accident da sire. Ngahan sagol sel numit ki numidang pung 12 rom taba matamda Bisnupur District ki Nambol Police Station gi manung chanba KVK ulauge welcome haina thaba signboard adugi manakta Hyundai car i20 ga thengjinabada Yamaha FZ motorcycle thogduna lakpa miyoi ama leikhidre ani na sokle haire.
Thogdok adugi matangda press na phangba pawda hairibana Yamaha FZ motorcycle MN 04D 9452 da leikidraba miyoy adu yauna punna makhoi ahom Hapta Kangjeibungda Pangthokliba Manipur Sangai Festival 2022 yenguraga halakpagi lambida Bisnupur District ki Moirang Khunawge Ethnic Park ta Pangthokliba Sangai Festival imung manung punna yengluraga halakpa Hyundai i20 MN01X 6406 ka thomjinnabadagi laibak thiba thogdok adu thokibane laibak thiba thogdok adu laikhidraba miyoy adugi mamingna khundrakpam Abungton chahi taraga mapan apokpa Deven Kawe Nambol Thiam Laikai dagi ne Thogdok aduda yamna thina sokpadagi rims da laikanaraba matungda laikanaba ngamdana laikhidabane soklabani aduna hauji kwa kaithel da leiba Asian Hospital amasung rims da laikanare Thogdok asigi matangda Nambol Police Station na case ama register tawkhre laikhidraba miyoy aduna postmortem pangthoklaba matung imung manunggi miyoy singda sinakhre haire Gujarat election gi chatkhiba third IRB gi ani sire Gujarat pangthokadoriba Legislative Assembly gi mikhal ge mathau tawba satkiba third IRB gi personnel amana kapthorokpa nongoi maruna panduna ani sirei aduga atopa ani na sokpadagi laikana re thajaba yaba mafamdagi phangba pauna hai thogdok ase ngarang numidang wairam Gujarat ke Cyclone Police Station na konba Nabipur Bandar da thokibane mafam aduda mikhal gi matam ngai boina post ama hangduna leiringaida mafam marang ikhang khangogdabana Thobal Wangkhem dage S inauk jako ba personnel amana mangonda isu tawba AK-47 rifle adudagi nongmai round khara kapthorakhe thogdok aduna maram oiraga personnel ani khudakta laikhidabane aduga atopa ani na sokhibane laikhidraba personnel ani adu amana thiam konjin khuman laikai dagi havildar thiam thoiba kauwe aduga atopa amaduna lamding khuman them laikai dagi rifleman khuman them jiten kauwe aduga soktuna laikanariba ahum suba IRB gi rifleman dugi mamingna El Surjit kauwe Thobal athokpamdagi ni amasung 4 IRV gi rifleman KH Ruhakantani haire ahum suba IRV gi commanding officer Salam Somorje na pause sida hai thogdok adu ngarang numidang wairam pung 3:45 rom tabada thokibane mangonda pirakpa report ki matungin na personnel ani nongmaina panduna sire aduga ani na sokle asokpa ani maki phibam karisu nungsa thiningai oidre nongmai kaptuna personnel ani hathiba masung ani sokan gi ba thogdok adu ta senari ba miyoy adu mayai ka bachanjak chaba miyoy su natte makhoi masel khana chaina bagi thogdok su thokhiba leite adubu kamdong na thogdok adu thokhiba no haibedu de chapchana haiba ngamde Union Minister ga Manipur gi mahiroi singa unaduna wa khana khre G20 Summit India gi state khudingmakta pangthokane Jai Shankar malem asibun ha singna hiram khudingmakta changdamna pham amani haina lawgedabane masigi changdamna basida ikoi su yauksin duna masigi kana basing mapung phana lawna bohna ba matam oide lagleba G20 gi mifam kumja 2023 da India gi oina de capital khak pangthokpagi mahutta state sin bathungna pangthokani haina Union Minister External Affairs Dr. S. Jaisankar na phongdokre Manipuri poni bu sagol gari da sizinaba laibak thivane desam handak Manipur lengakna Manipuri poni yokhanaba makhal makha kayagi thaurang sing paikhalakliba sigi saruk ama oina sagol singbu Tonga sagol gari chingnaba sizinariba se aikhoi gi lamdam asigi nat chanabiga yamaunaba made tawpham thoktaba thawong amani haina Democratic Student Alliance of Manipur desam na phongdorokle DMU bifurcate tawba yakhre Dhanamanjuri University DMU bu Manipur lengaki Directorate of University and Higher Education dagi tonga na khaidokpada Manipur lengang na ayaba pikhre hiram asiga mari leinana November 13 da Manipur lengaki Commissioner Higher and Technical Education H Gyan Prakash na Manipur gi Governor gi mingda thokiba order amana hai Manipur lengang na haukiba November 13 da laukiba warep amagi matungin na DMU gi Constituent College mga DM College of Science, Arts, Commerce, GP Women College amasung LMS Law College ke approve tawraba post satruk amasung nauna lingkhat pa lingkhaliba Dhanamanjuri University da transfer tawba pamba employee sing bifurcation tawba ayaba pikhre post satruk asigi manungda teaching chahumga marfuga taret amasung non teaching saniga tarahumdo yaure Imphal amasung iril turel gi isingi imai ka hena mayeng tathakre numit kunigi matungda Imphal da isung phangdabagi awaba mayok na bayana leire ningtham tha oibana matam sangna nong suraktabadagi Imphal gi mafam singda ising piriba Imphal turel amasung iril turel gi imai angakpa phangna haithakre nong suraktrabade lakliba numit kuni romgi matungda
मियामदा वाटर सप्लाई की अफब इसिंग पीबा ngamdabage फिबमदा लाक्लबा याई हाइना पब्लिक हेल्थ एंड इंजीनियरिंग डिपार्टमेंट PHED गे मचिन चटपा ऑफिशियल सिंगना फोंदोरक ले अरोइबदा ताबिदिबा पुमनमकपु थागतचरे।